Hati kong pa sila Diba? Kang pa sila Hay là cái gì nó lấy quảng ngà không có lấy gì. Anh sao đâu có ngasi gì nó tốt đồn này nè. Nó chắc khi đồn này mà thằng đấy ông các quan chạm nhận được khang điện. Hi, ngasi gì? Rồi thôi bị cái thao tụi mình là mỗi một chi mà thao transfer cho lên đi vậy đó. Rồi cái sao sao mình là gì nè, si mỗi lạc anh ấy, rồi cái thôi bị chú cái nó xem sao đi. Hꯧꯖꯤꯛ ꯏꯔꯨ ꯃꯥꯏꯊꯖꯕ ꯇꯧꯔꯒ ꯀꯥ ꯅꯨꯡ ꯈꯔ ꯂꯣꯏꯁꯤꯜꯂꯦ ꯑꯩꯁꯨ ꯃꯇꯦꯡ ꯈꯔ ꯇꯧꯕꯤꯔꯦ ꯃꯥꯒꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯃꯊꯪ ꯎꯠꯆꯔꯛꯑꯒꯦ ꯃꯥ ꯍꯧꯖꯤꯛ ꯀꯟꯅ ꯀꯦꯔꯤ ꯃꯣꯏ ꯃꯁꯤ ꯂꯥꯛꯑꯅꯤꯅ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯒ꯭ꯔꯤꯟ ꯁꯦꯠ ꯇꯧꯊꯕ ꯐꯖꯅ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛ ꯐꯖꯅ ꯊꯣꯡꯊꯔꯒꯦꯕ ꯃꯥꯗꯤ ꯁꯦꯝꯗꯔꯛꯄ ꯏꯟꯖꯥꯡ ꯀꯩꯀꯥ 이게 양 샘드나? 텔로스나 한 코게 떠보네. 미리 파져야 되니까. 많이 또 안 들어서. 많이. 하나 더 먹으면 돼 버리기. 미는 필요 없고. 샘들어. 지금 넣을게. 랑 짜먹어. 저는 합쳐서 하면 그래요. 누가 시드는 거 알래? ngang có thông rồi marum ziar si thong ở đây này cho nên mà chúng tìm hiểu si ao cái đấy ra cho ao thì chỉ xin người thao tìm xin mà thao ấy anh đi xuống có sang thao baby đấy alu kilo ấy cái thời anh đi xin alu kilo gì 딱 thằng là cái đó 딱 thằng là k래 얘는 좀 차이 나면 thằng là 살라다 차이 아lu chứ sao chọn không sai đây bà thằng 살라 그거 rồi 지랑 하나 같은 탁 딜하고 킬로그램 다 không rẻ phải chăng nào 싱글자는 거 합절래 anh còn lâu kia chứ anh đi thùng rồi hay là anh thùng này có xe anh ổn gì 따는 데고 chỉ cần làm số lời này anh tạc pin này ngon thùng rồi ям 하이브니 그다음 어디 통 하고니까 통 hao xong ra một tí rồi còn nó mong được sao tao nào hao thì cây nó sẽ mấy dịch mà sáng mấy dịch mới ăn à anh xem ok đó thì tâm tao một quả anh mới lại em này có lùi này ở dưới mới chiêu hơi ở khe sao hao rồi đấy Manipur donut pure phải trả cái tiền cái làm tiền em tốt rồi sáu ấy thôi gì đấy ấy hàng làm tiền rồi được tàu ghế tao xin lỗi quý chị mà chỉ cần tao lấy promotion phăng nghe tao đâu kêu chồng ra đâu này con xin lỗi mà này cái đó này không biết đâu bao giờ vẫn nó chạy này cái đi mà tính số aduga si payo gì ay nang propopot kasi utke to iman mina sinju pore eko sinju sudo aga yole cái này sinju ay pafor kon ju yaure ha ni samaroi aduga mumorok su sina thoi drink ni aduga sisina ne mana paknam na mo pore kang lain paknam bison ka para sa ni powder ni kelly jana ka do ka pe ha ba ni ko ka aduga kwa jo re ko re jak ko sa na ma ji ya sing ja doi su ra ni ko so adu ka do nga gi ni ko nga gi nga sum to de ko ja nga tao ben nga cái gì cả mà phải đi con sao mà bỏ chả có hậu đấy mình mới sẽ dễ mà sẽ đi phải nó hào nhưng mà thèn được cái nó mà chân nó suy vậy
ꯉꯥꯒꯤ ꯍꯩꯔꯤꯕꯣꯞ ꯂꯩꯕꯅ ꯂꯩ ꯑꯗ ꯄꯨꯊꯣꯛꯑ ꯂꯩꯔꯝ ꯍꯤꯡ ꯂꯩ ꯍꯥꯎꯅ ꯁꯣꯝꯗꯗꯣꯔꯝ ꯍꯥꯎꯇꯕ ꯍꯥꯎꯅꯤ ꯀꯩꯅꯣ ꯕꯥꯃꯣꯟ ꯅꯨꯄꯤꯅ ꯊꯣꯡꯗꯣꯏꯅꯤ ꯀꯩꯅꯣ ꯍꯥꯏꯕ ꯌꯥꯝꯅ ꯈꯪꯕ꯭ꯔꯥ ꯑꯁꯦꯡꯕꯩꯗꯤ ꯁꯥꯡꯉꯣꯏꯗꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯗꯣ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯕ ꯍꯣꯏ ꯑꯣꯛꯇꯣ ꯗ꯭ꯔꯥꯏꯚꯔꯗꯨꯅꯅꯦ ꯑꯗꯨꯅ ꯎꯕꯔꯗ ꯀꯩꯅꯣ ꯇꯧꯔꯒ ꯆꯪꯈ꯭ꯔꯦꯕ ꯍꯣꯏ ꯂꯥꯛꯄꯗꯨꯅꯗꯤ ꯂꯥꯏꯕꯅꯦꯕ ꯑꯗꯨ ꯀꯩꯅꯣ ꯇꯧꯋꯦ ꯅꯣꯏꯅ ꯑꯣꯇꯣꯗꯣ ꯃꯣꯏ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯦ ꯑꯗꯨꯅꯦ ꯆꯠꯁꯦ ꯍꯥꯏꯕꯗꯗꯤ ꯈꯪꯕ ꯁꯥꯕꯅꯦꯕꯀꯣ ꯀꯥꯏ ꯊꯝꯗꯣꯏꯅꯣ ꯉꯥ ꯊꯣꯡꯕ ꯍꯧꯗꯣꯔꯦ ꯊꯥꯎ ꯁꯥꯕ ꯉꯥꯏꯔꯤ ꯇꯦꯖꯄꯇꯥꯗꯤ ꯉꯁꯤ ꯌꯥꯎꯗ꯭ꯔꯦ ꯉꯁꯤ ꯀꯨꯛꯁꯦ ꯎꯠꯂꯛꯀꯦꯀꯣ ꯃꯥ ꯕꯥꯃꯣꯟ ꯅꯨꯄꯤ ꯕꯥꯃꯣꯟ ꯅꯨꯄꯤ ꯌꯥꯝ ꯍꯩꯕꯅꯤ ꯍꯩꯕ ꯁꯥꯔꯒ ꯊꯣꯡꯗꯣꯏꯅꯦ ꯍꯩꯇꯕ ꯁꯣꯏꯔꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨ ꯌꯦꯡꯕ ꯀꯥꯟꯗ ꯃꯦꯊꯤ ꯈꯤꯇꯪ ꯊꯥꯗꯔꯦ ꯃꯦꯊꯤꯁꯦ ꯑꯗꯨꯃꯥꯏꯅ ꯈꯇꯪ ꯊꯥꯛꯇꯣꯏꯔꯣ ꯑꯩꯗꯤ ꯈꯨꯌꯥꯝꯗꯤ ꯊꯥꯛꯑꯦ ꯈꯥꯕꯅꯦ ꯀꯥꯔꯁꯨ ꯈꯥꯕꯅꯦ ꯌꯥꯝ ꯍꯥꯞꯄꯔꯣꯏꯒꯦ ꯁꯤꯅ ꯌꯥꯔꯅꯤꯅ ꯆꯅꯝ ꯁꯤꯡꯒ ꯆꯅꯝꯒ ꯍꯥꯞꯆꯤꯜꯂꯦ ꯁꯤꯡ ꯆꯅꯝ ꯉꯥꯏꯍꯥꯛ ꯉꯧꯔꯒ ꯇꯣꯃꯦꯇꯣ ꯍꯥꯞꯄꯁꯦꯀꯣ ꯇꯣꯃꯦꯇꯣ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯁꯤ ꯑꯂꯨ ꯊꯥꯛꯑꯔꯣꯏꯀꯣ ꯑꯩꯈꯣꯏꯒꯤ ꯑꯂꯨ ꯊꯥꯔꯔꯣꯏ ꯃꯍꯤꯗꯪ ꯁꯦꯝꯃꯒ ꯇꯧꯔꯦ ꯑꯩ ꯉꯁꯤ ꯌꯦꯡꯍꯧꯔꯒꯦ ꯃꯊꯪꯗ ꯊꯣꯡꯅꯕ ꯑꯩꯗꯤ ꯅꯍꯥꯟꯒꯩ ꯊꯣꯡꯕꯗꯣ ꯑꯗꯨꯝ ꯑꯂꯨꯒ ꯃꯈꯥ ꯍꯥꯞꯆꯜꯂꯦ ꯍꯥꯏꯕ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯥꯞꯆꯤꯜꯂꯁꯤ ꯌꯥꯝ ꯍꯥꯞꯄꯣꯏ ꯃꯔꯤꯒꯨꯝꯕ ꯍꯥꯞꯄꯦ ꯍꯩꯔꯤꯕꯣꯞꯇꯤ ꯍꯥꯞꯆꯤꯟꯖꯔꯒꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯀꯪꯕꯅꯤꯅ ꯉꯥꯏꯈꯣꯀꯣ ꯃꯆꯨ ꯊꯥꯏ ꯂꯣꯏꯔꯦꯗ ꯍꯩꯔꯤꯕꯣꯞ ꯈꯔꯒ ꯍꯥꯞꯆꯜꯂꯦ ꯁꯤ ꯀꯩ ꯃꯁꯥꯂꯥꯅꯣ ꯁꯤꯔꯣ ꯀꯩꯅꯣ ꯀꯥꯁꯃꯤꯔꯤ ꯁꯤꯁꯦ ꯉꯥꯏꯍꯥꯛ ꯊꯝꯃꯒ ꯃꯍꯤ ꯍꯥꯞꯄꯁꯦ ꯁꯧꯍꯜꯂꯀꯥꯟꯗ ꯍꯥꯞꯄꯁꯦ ꯑꯗꯨꯝ ꯑꯣꯀꯦ ꯈꯔꯒ ꯍꯥꯞꯈꯤꯗ꯭ꯔꯥ ꯌꯥꯅꯤ ꯍꯥꯏꯗ꯭ꯔꯥ ꯀꯥꯁꯃꯤꯔꯤ ꯃꯤꯔꯆ ꯃꯆꯨ ꯐꯖꯅꯕ ꯄꯥꯎꯗꯔ ꯁꯨꯃꯥꯏꯅ ꯊꯥꯗꯣꯛꯈꯤꯕꯗꯣ ꯑꯩꯅ ꯃꯆꯨ ꯆꯠ ꯉꯥꯡꯁꯤꯜꯂꯦ ꯀꯩꯅꯣ ꯇꯧꯔꯅꯤ ꯉꯥ ꯊꯥꯗꯔꯁꯤꯀꯣ ꯀꯩꯅꯣ ꯃꯔꯨꯝꯒ ꯃꯀꯣꯛꯑꯝꯒ ꯊꯝꯃꯒꯦ ꯅꯪ ꯀꯣꯟꯅ ꯀꯥꯡꯍꯧ ꯁꯦꯝꯅꯕ ꯍꯣꯏ ꯌꯥꯔꯦ ꯑꯗꯨꯝ ꯌꯦꯡꯉꯣ ꯅꯪ ꯀꯣ ꯑꯩꯈꯣꯏ ꯃꯤ ꯀꯌꯥꯅꯣ 4 5 ꯑꯗꯨ ꯂꯦꯝꯃꯁꯨ ꯑꯗꯨꯝ ꯌꯥꯏ ꯀꯩꯗꯧꯔꯒꯦ ꯅꯨꯡꯗꯥꯡ ꯆꯥꯅꯕ ꯃꯔꯨꯝ ꯑꯃꯗꯤ ꯊꯥꯗꯔꯒꯦ ꯑꯣꯀꯦ ꯌꯦꯟ ꯊꯣꯡꯕꯁꯨ ꯂꯣꯏꯁꯤꯜꯂꯦ ꯁꯤꯅ ꯉꯥ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯌꯦꯟꯁꯦ ꯌꯥꯝ ꯍꯥꯎꯗꯣꯏ ꯃꯥꯜꯂꯦ ꯃꯈꯥꯗ ꯊꯥꯎꯒꯁꯦ ꯐꯖꯅ ꯊꯣꯛꯑꯒ ꯆꯥꯅꯤꯡꯉꯦ ꯆꯥꯛ ꯂꯥꯝꯃꯦ ꯐꯗꯤꯒꯣꯝ ꯊꯥꯛꯑꯒꯦ ꯂꯣꯏꯁꯜꯂꯛꯑꯁꯤ ꯉꯥꯛꯇꯪ ꯁꯤ ꯍꯥꯟꯅ ꯊꯥꯛꯑꯒ ꯉꯥꯛꯇꯪ ꯁꯧꯔꯦꯗꯅ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯊꯥꯛꯑꯒ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯃꯁꯛꯁꯨ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯌꯥꯝ ꯐꯥꯏꯅꯦꯜ ꯇꯆ ꯇꯧꯁꯜꯂꯁꯤꯀꯣ ꯐꯥꯏꯅꯦꯜ ꯇꯆꯅꯦ ꯁꯤꯅ ꯍꯥꯎꯇꯕ ꯍꯥꯎꯕꯤꯕꯤ ꯂꯥꯏ ꯌꯨꯇꯨꯕꯔ ꯑꯃ ꯂꯩꯕꯗꯣ ꯐꯗꯤꯒꯣꯝ ꯄꯥꯏꯁꯜꯂꯛꯑꯦ ꯂꯩꯕ꯭ꯔꯣ ꯈꯪꯗꯦ ꯈꯥꯡ ꯄꯥꯏꯁꯜꯂꯛꯑꯦ ꯃꯨꯊꯠꯂꯁꯤꯔꯥ ꯊꯣꯜꯂꯒ ꯁꯧꯍꯟꯗ꯭ꯔꯁꯨ ꯌꯥꯏ ꯁꯦꯠꯂꯛꯇ꯭ꯔꯦ ꯑꯩ ꯂꯩꯕ ꯆꯠꯀꯦ ꯍꯥꯏꯕꯁꯦ ꯁꯦꯠꯂꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯡꯖꯨ ꯆꯥꯒꯦ ꯇꯧꯔꯤ ꯁꯤꯡꯖꯨ ꯇꯣꯠꯇꯣꯏ ꯇꯧꯔꯤ ꯁꯤꯡꯖꯨ ꯇꯣꯠꯇꯣꯏꯅꯤ ꯑꯗꯨꯒꯨꯝꯕ ꯃꯆꯨꯗꯣ ꯑꯗꯨꯝ ꯑꯩꯗꯤ ꯃꯆꯨꯁꯦ ꯐꯤꯛꯁ ꯑꯣꯏꯔꯒ ꯂꯩꯇꯦ ꯃꯨꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯖꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯦꯟꯖ ꯇꯧꯋꯦ ꯍꯥꯏꯕ ꯑꯩꯗꯤ ꯑꯆꯝꯕꯗꯣ ꯉꯥꯛꯇ ꯄꯥꯝꯃꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯠꯁꯦ ꯀꯩ ꯍꯥꯏꯅꯕꯗꯣ ꯑꯣꯏꯈꯤꯗ꯭ꯔꯣ ꯊꯣꯏꯕꯤꯅ ꯄ꯭ꯂꯥꯟ ꯂꯣꯏ ꯊꯨꯒꯥꯏꯕꯤꯔꯦ ꯑꯩꯁꯨ ꯄꯥꯟꯊꯣꯛꯑꯦ ꯃꯣꯏꯅ ꯊꯦꯡꯅ ꯂꯥꯛꯀꯦ ꯂꯥꯛꯑꯒ ꯑꯩꯈꯣꯏꯗꯤ ꯁꯤꯡꯖꯨꯒ ꯄꯥꯛꯅꯝꯒ ꯀꯦꯂꯤ ꯆꯅꯥꯒ ꯂꯝꯄꯥꯛꯇ ꯐꯝꯃꯒ ꯆꯥꯔꯨꯒꯦ ꯇꯧꯔꯝꯕꯅꯦ ꯅꯣꯏ ꯌꯥꯝ ꯉꯟꯅ ꯂꯥꯛꯀꯅꯤ ꯀꯥꯏ ꯑꯩꯗꯤ ꯄꯥꯈꯠꯂꯦ ꯌꯥꯝ ꯉꯟꯅꯒ ꯂꯥꯛꯇꯣꯏ ꯃꯥꯜꯂꯦ ꯑꯗꯨꯒ ꯀꯅꯥꯅ ꯊꯦꯡꯊꯍꯜꯂꯤꯅꯣ ꯑꯩ ꯈꯪꯗꯦꯀꯣ ꯀꯅꯥꯅꯣꯝꯅ ꯇꯧꯔꯒꯗꯤ ꯊꯦꯡꯊꯍꯟꯈ꯭ꯔꯕꯅꯤ ꯒ꯭ꯂꯞꯁꯨ ꯍꯥꯞꯄꯛꯑꯦ ꯎꯠꯂꯣ ꯇꯥꯒꯔꯦ ꯆꯦ ꯖꯤꯅꯥꯗꯣ ꯃꯣꯏ ꯉꯁꯤ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕ ꯁꯤꯡꯖꯨꯁꯦ ꯇꯣꯠꯅꯕ ꯒ꯭ꯂꯞ ꯐꯥꯎ ꯍꯥꯞꯄꯛꯑꯦ ꯍꯥꯏꯖꯤꯅꯤꯛꯅꯦ ꯌꯥꯝꯅ ꯍꯥꯏꯖꯤꯅꯤꯛ ꯑꯗꯨꯕꯨ ꯑꯗꯨꯝ ꯃꯆꯜꯗꯤ ꯂꯣꯏ ꯁꯨꯔꯦ ꯁꯤꯒꯤ ꯉꯥꯔꯤꯒ ꯃꯣꯔꯣꯛꯀꯁꯦ ꯁꯤ ꯆꯥꯔ ꯃꯇꯨꯡꯗ ꯑꯗꯨꯝ ꯅꯣꯡꯉꯥꯜꯂꯒ ꯄꯨꯛ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏꯕ ꯌꯥꯝ ꯁꯥꯕꯅꯦ ꯍꯥꯏꯕ
ꯆꯦꯟꯕꯅꯦ ꯁꯤꯁꯦ ꯂꯧꯊꯣꯛꯄꯤꯔꯣ ꯁꯤꯁꯨ ꯂꯧꯊꯣꯛꯄꯤꯔꯣ ꯁꯤꯁꯤꯅ ꯀꯩꯅꯣ ꯊꯣꯏꯗ꯭ꯔꯤꯡꯔꯣ ꯑꯗꯨ ꯊꯣꯏꯗꯤꯡꯅꯦ ꯑꯗꯨ ꯀꯤꯂꯤꯆꯅꯥꯗꯨꯁꯨ ꯆꯥꯏꯁꯦ ꯑꯗꯨ ꯁꯤ ꯍꯥꯟꯅ ꯇꯣꯠꯂꯒꯦ ꯑꯗꯨꯗꯤ ꯁꯤ ꯍꯥꯞꯇ꯭ꯔꯤꯉꯩꯗ ꯍꯣꯔꯦꯟ ꯆꯥꯔꯝꯗꯥꯏ ꯆꯥꯏ ꯍꯥꯟꯅ ꯇꯣꯠꯄ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯇꯧꯔꯤꯁꯦ ꯆꯥꯛꯀꯁꯦ ꯆꯥꯗꯣꯏ ꯃꯥꯟꯗꯦꯗ ꯁꯤ ꯆꯥꯈ꯭ꯔꯗꯤ ꯑꯩ ꯉꯥꯔꯤ ꯍꯥꯟꯅ ꯇꯣꯠꯀꯦ ꯑꯩꯅ ꯁꯣꯔꯤ ꯇꯥꯗꯦ ꯃꯤꯅ ꯍꯥꯏꯔꯤꯁꯦ ꯇꯥꯗꯦ ꯍꯥꯏꯕ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯣꯟꯅ ꯍꯥꯞꯁꯦ ꯃꯅꯤꯄꯨꯔꯗ ꯌꯣꯟꯕꯗꯤ ꯁꯨꯃꯥꯏꯅ ꯂꯣꯏ ꯍꯥꯞꯆꯤꯟꯗ꯭ꯔꯥ ꯑꯗꯨꯒꯤ ꯋꯥꯈꯜꯅꯦꯕ ꯑꯩꯁꯦ ꯑꯧ ꯃꯊꯛꯇ ꯍꯥꯞꯄꯒ ꯍꯣꯏ ꯀꯥꯞꯄ ꯍꯌꯦꯡ ꯀꯩ ꯗ꯭ꯌꯨꯇꯤꯅꯣ ꯑꯗꯨꯅ ꯍꯌꯦꯡ ꯁꯦꯜ ꯁꯤ ꯃꯣꯔꯣꯛ ꯍꯥꯞꯈꯣꯔꯥ ꯍꯌꯦꯡꯗꯤ ꯀꯩꯝ ꯂꯩꯇꯦꯍꯦ ꯑꯗꯨꯗꯨꯕꯨ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯅꯦꯅꯤꯇꯥꯜꯗ ꯀꯣꯏ ꯆꯠꯀꯅꯤꯅ ꯀꯩꯅꯣ ꯇꯧꯋꯤꯅ ꯁꯨꯇꯤ ꯏꯁꯜꯂꯨꯔꯦꯗꯅ ꯏꯃꯥꯟꯅꯕꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯗꯨꯒꯅꯦ ꯄꯤꯔꯦ ꯑꯗꯨꯒ ꯀꯅꯥꯅ ꯀꯦꯟꯁꯦꯜ ꯇꯧꯔꯛꯏꯅꯣ ꯏꯃꯥꯟꯅꯕꯤꯗꯨ ꯀꯦꯟꯁꯦꯜ ꯇꯧꯔꯛꯑꯦꯕ ꯑꯃ ꯃꯤꯕꯨ ꯍꯦꯛ ꯌꯥꯝꯃꯕꯗꯣꯝꯅꯦ ꯍꯥꯏꯕꯗꯨꯗꯣ ꯑꯗꯨꯒꯤꯅꯦ ꯁꯨꯇꯤꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯜꯂꯨꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛꯀꯤ ꯁꯨꯇꯤ ꯍꯥꯞꯄꯦ ꯑꯗꯨꯗ ꯁꯨꯇꯤ ꯈꯔꯗꯤ ꯂꯧꯗꯕ ꯌꯥꯔꯣꯏꯅ ꯍꯌꯦꯡꯁꯦ ꯑꯗꯨꯝ ꯂꯧꯔꯤꯕ ꯍꯥꯏꯕꯗꯤ ꯁꯨꯇꯤ ꯄꯤꯔꯕꯅꯦꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯥꯞꯄꯣꯔꯣꯖꯤ ꯑꯩꯒꯤꯁꯨ ꯁꯦꯜ ꯈꯔ ꯂꯦꯝꯃꯤꯌꯦ ꯍꯟꯗꯛ ꯁꯦꯜ 3ꯃꯨꯛ ꯂꯩꯔꯝꯒꯅꯤ ꯗꯤꯁꯦꯝꯕꯔ ꯃꯃꯥꯡꯗ ꯂꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯑꯩꯒꯤꯁꯨ ꯍꯧꯖꯤꯛ 4 ꯂꯩꯔꯤ ꯍꯌꯦꯡ ꯑꯃ ꯂꯧꯈ꯭ꯔꯦ 3 ꯈꯛꯇꯪ ꯉꯥꯏꯔꯦ ꯁꯦꯜꯁꯦ ꯍꯧꯖꯤꯛ ꯂꯧꯊꯣꯛꯇ꯭ꯔꯗꯤꯅꯦ ꯈꯪꯕ꯭ꯔꯥ ꯃꯣꯏꯗꯁꯨ ꯑꯃꯨꯛ ꯄꯨꯂꯞ ꯃꯥꯟꯅꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛ ꯍꯟꯗꯛꯇꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯁꯨꯇꯤ ꯂꯧꯁꯤꯀꯣ ꯅꯪꯗꯣ ꯑꯃꯨꯛ ꯗꯤꯜꯂꯤꯒꯤ ꯇꯧꯔꯨꯗꯣꯏ ꯆꯠꯂꯣ ꯇꯧꯅꯤꯌꯦ ꯅꯪ ꯍꯟꯗꯛꯇꯤ ꯈꯪꯗꯦ ꯏꯔꯥꯡ ꯃꯅꯤꯄꯨꯔ ꯌꯥꯝ ꯀꯟꯕꯅꯤꯅ ꯅꯪ ꯗ꯭ꯌꯨꯇꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔ ꯂꯩꯔꯝꯅꯤ ꯍꯥꯞ ꯂꯩꯔꯝꯅꯤ ꯗꯦꯠꯇꯣꯝꯇ ꯑꯩ ꯈꯪꯗꯤꯌꯦ ꯀꯩꯗ ꯇꯥꯖꯥꯠꯅꯣ ꯅꯕꯦꯝꯕꯔꯗꯗꯤ ꯇꯥꯔꯝꯅꯤꯅ ꯅꯕꯦꯝꯕꯔꯗ ꯗꯤꯋꯥꯂꯤꯅꯤ ꯍꯥꯏꯕꯅꯦ ꯗꯤꯋꯥꯂꯤ ꯑꯣꯏꯕꯅꯦ ꯗꯤꯋꯥꯂꯤꯗꯣ ꯁ꯭ꯋꯥꯏꯒꯤ ꯗꯤꯋꯥꯂꯤꯅꯦ ꯑꯗꯨꯒꯤ ꯑꯥꯒꯤ ꯗꯤꯋꯥꯂꯤꯗꯤ 2 ꯅꯠꯇ꯭ꯔꯣ ꯗꯦꯠ 3 ꯅꯠꯇ꯭ꯔꯒ 4ꯗ ꯑꯣꯏꯔꯝꯅꯤ ꯆꯥꯛꯀꯧꯕ ꯗꯤꯋꯥꯂꯤ ꯄꯨꯟꯅ ꯐꯪꯉ ꯄꯥꯔꯇꯤ ꯇꯧꯁꯤꯒꯦ ꯌꯥꯔꯦꯀꯣ ꯆꯥꯍꯟꯁꯦ ꯁꯤꯅꯕꯨꯗꯤ ꯌꯥꯔꯦ ꯏꯁ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯤꯕ ꯑꯥꯗ ꯃꯥꯗꯤ ꯍꯥꯏꯕꯗꯤ ꯃꯥꯗꯤ ꯑꯥꯗ ꯀꯨꯏꯅ ꯂꯩꯔꯝꯕꯅꯤꯅꯅꯦ ꯇꯧꯔꯅꯤ ꯍꯥꯏꯕ ꯁꯤꯁꯦ ꯑꯉꯥꯡꯉꯩꯗ ꯈꯨꯅꯥꯎꯕꯤꯗ ꯊꯤꯡꯖꯤꯜꯂ ꯆꯥꯕꯗ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯍꯣꯏ ꯇꯧꯔꯛꯄ꯭ꯔꯥ ꯇꯧꯔꯤ ꯀꯩꯅꯣ ꯇꯧꯔꯤ ꯈꯨꯠꯀ ꯆꯤꯛꯊꯠꯂꯤꯅꯦ ꯈꯪꯕ꯭ꯔꯥ ꯆꯨꯝꯅ ꯆꯥ ꯑꯗꯣ ꯁꯤꯁꯦ ꯁꯤꯒꯨꯝꯕ ꯑꯁꯥꯡꯕꯁꯦ ꯁ꯭ꯋꯥꯏꯗ ꯌꯣꯟꯕ ꯖꯥꯠꯂꯥꯕ ꯁꯤ ꯌꯣꯜꯂꯦ ꯌꯦꯂꯣ ꯀꯂꯔꯒꯤꯁꯦ ꯑꯗꯨꯗꯤ ꯃꯆꯨ ꯌꯥꯎꯋꯤꯗꯅ ꯑꯁꯥꯡꯕꯁꯨ ꯌꯣꯜꯂꯦ ꯑꯁꯥꯡꯕꯁꯨ ꯌꯥꯍꯜꯂꯁꯦ ꯁꯤꯅ ꯑꯦꯛꯁꯇ꯭ꯔꯥ ꯍꯦꯟꯅ ꯁꯥꯡꯕ ꯑꯁꯥꯡꯕ ꯑꯃꯁꯨ ꯂꯩꯕꯅꯦ ꯃꯁꯤꯒꯤ ꯗꯕꯜ ꯁꯥꯡꯕ ꯑꯃꯈꯛ ꯃꯌꯥꯡꯗ ꯌꯣꯟꯕ ꯑꯉꯥꯡꯉꯩꯗ ꯆꯥꯗ꯭ꯔꯗꯤ ꯍꯥꯎꯔꯅꯤ ꯇꯤꯟ ꯇꯥꯔꯦ ꯁꯤꯡꯖꯨꯁꯦ ꯎꯕꯗ ꯀꯩꯅꯣꯝ ꯆꯥꯏꯗꯨꯒꯤꯗꯣ ꯋꯥꯠꯈꯤꯗꯥꯏꯅꯦ ꯀꯩꯅꯣ ꯋꯥꯠꯇ꯭ꯔꯦ ꯊꯣꯏꯗ꯭ꯔꯤꯡ ꯍꯥꯞꯈ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯞꯄꯦ ꯃꯣꯏꯗꯤ ꯃꯁꯥꯒꯤꯁꯨ ꯌꯥꯎꯔꯝꯒꯅꯤ ꯁꯤꯁꯨ ꯄꯖꯥꯁꯟꯁꯦ ꯑꯩꯈꯣꯏ ꯌꯥꯝꯃꯒ ꯍꯥꯎꯋꯤꯅ ꯀꯩꯅꯣ ꯇꯧꯋꯣ ꯀ꯭ꯂꯣꯖ ꯑꯞ ꯑꯝꯇ ꯇꯧꯁꯜꯂꯣ ꯁꯤꯡꯖꯨꯁꯤꯗ ꯃꯊꯛꯇꯒꯤ ꯌꯥꯅꯤ ꯃꯌꯥꯝ ꯀꯩꯅꯣꯒꯅꯦ ꯁꯤꯡꯖꯨꯒꯤ ꯅꯥꯀꯟꯗ ꯄꯥꯛꯅꯝ ꯍꯥꯞꯆꯜꯂꯛꯑꯒꯦ ꯑꯗꯨꯝ ꯁ꯭ꯋꯥꯏꯗ ꯑꯗꯨꯒ ꯀꯤꯂꯤꯆꯅꯥꯗꯨꯁꯨ ꯑꯗꯨꯝ ꯍꯥꯞꯆꯜꯂꯛꯑꯒꯦ ꯇꯨꯅꯤꯡꯈꯣꯛꯁꯦ ꯐꯖꯅ ꯍꯦꯛꯇ ꯇꯧꯔꯒ ꯄꯨꯊꯔꯛꯑꯦ ꯂꯩꯔꯦ ꯍꯥꯏꯕ ꯇꯨꯅꯤꯡꯈꯣꯛꯇꯣ ꯍꯥꯞꯄꯒ ꯀꯤꯂꯤꯆꯅꯥꯒꯨꯝꯕꯗꯤ ꯍꯥꯎꯋꯤꯅꯀꯣ ꯁꯤꯁꯨ ꯍꯥꯞꯆꯜꯂꯒꯦ ꯁꯤꯡꯖꯨꯗꯁꯨ ꯄꯥꯛꯅꯝꯗꯨꯗꯤ ꯑꯣꯁꯂꯦ ꯄꯥꯛꯅꯝ ꯀꯪꯂꯥꯌꯦꯟ ꯃꯟꯕꯗ ꯍꯣꯏ ꯀꯪꯂꯥꯌꯦꯟ ꯃꯟꯕꯁꯦ ꯅꯪ ꯀꯩꯅꯣ ꯀꯗꯥꯏꯗꯒꯤ ꯐꯪꯉꯤꯅꯣ ꯀꯩ ꯍꯥꯏꯔꯦ ꯌꯥꯏꯉꯪꯂꯥ ꯌꯥꯏꯉꯪꯂꯥꯗꯣ ꯀꯪꯍꯜꯂ ꯅꯪ ꯅꯍꯥꯟ ꯄꯤꯔꯛꯄꯗꯣ ꯑꯗꯨꯗꯣ ꯀꯪꯍꯜꯂꯒ ꯂꯩꯌꯦꯕꯀꯣ ꯅꯪ ꯄꯨꯊꯣꯛꯑꯒꯦ ꯌꯥꯔꯦ ꯌꯥꯔꯦ 1 2 3 4 ꯑꯩꯈꯣꯏ ꯃꯔꯤ ꯇꯣꯇꯣ ꯆꯥꯔꯣꯏꯌꯦ ꯁꯤꯁꯤꯅ ꯍꯣꯔꯦꯟ ꯆꯥꯛꯀ ꯇꯧꯔꯒ ꯃꯊꯦꯜ ꯂꯨꯀꯣꯏ ꯁꯦꯝꯕ ꯂꯣꯏꯔꯦ ꯌꯨꯝ ꯌꯥꯎꯗ꯭ꯔꯦ ꯑꯣꯀꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯌꯥꯝꯃꯜꯂꯦ ꯀꯩꯅꯣꯗꯤ ꯑꯉꯥꯡ ꯇꯥꯕꯤꯁꯇꯤ ꯇꯥꯕꯤꯁ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯅꯪ ꯆꯥꯔꯣꯀꯣ ꯉꯁꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯗꯧꯔꯕꯅꯤꯅ ꯀꯩꯅꯣ ꯆꯠꯈꯤꯗꯧꯔꯕꯅꯤꯅ ꯃꯊꯪꯗꯗꯤ ꯑꯃꯨꯛ ꯀꯔꯝ ꯆꯥꯃꯤꯟꯅꯗꯣꯏꯅꯣ ꯈꯪꯗꯦ ꯂꯥꯛꯑꯣ ꯀꯩꯒꯤꯅꯣ ꯌꯥꯎꯅꯤꯡꯗ꯭ꯔꯤꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯥꯏꯗꯒꯤ ꯒꯦꯝ ꯁꯥꯟꯅ ꯂꯩꯔꯨꯕ ꯑꯉꯥꯡ ꯑꯃꯒ ꯂꯩꯔꯗꯤ ꯒꯦꯝ ꯁꯥꯟꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥ